Taiwan handak chatkiba US Speaker Pelosi gi khongchat Sorepana akanba mawongda condemn tawwe. Sinana lawriba wan sina principal gi Philip Sorepana saugatle. Haukiba August 2022 da US ki House Representative ki Speaker Nancy Patricia D'Alessandro Pelosi na China gi lamdam ama oiriba Taiwan da lakiba khongchat adu Sorepana akanba mawongda condemn tawwe. Pelosi gi khongchat ase US na China gi wan China principal adu ikai khumnadabani amade madugi singnabani haina Sorepa gi publicity secretary MC Yaiphabina khuyek piduna thadorokpa cherol amana phongdorokle. Cherol aduna makha na hairibade Pelosi gi khongchat asina taklibade US na billion Chinese miyam gi ningtamba phongna singnare haibasine Chinese miyam na amade China lengakna thajaba thamduna chaliba wan China principal gi Philip Sorepa na matam chupata saugatle. Handaki Speaker Pelosi gi Taiwan khongchat adu leibak amage ningtambagi mayokta US na phongna lawba khongthang ni haina Sorepa na lawwe. Taiwan asi China gi lamdam ama oina chahi cha kaya leiraklavane. Taiwan asi China manungda manaba khunai purakna bahauba ihaugi mayokta leiba Kuomintang lusingba kharana makhoi masa kanjana bohona bada semkiba leingak amane. English amaga chamapan nifuga mapan da China gi manaba khunai ge yawal ihau mai paktuna leiraba matungda Kuomintang amade Communist Party of China CPC ani gi marakta wakhalon khenaba khara leibadage makhoina manungda thoksaba laisem lon gi oijaba laisem wayet amane masi China manungi oijaba makhoi masana warep lawjagadauba laisem lon gi phibam amane kana gumba leibak amatana masida khuthingjin pham thokte tongan balai ngak ama leirabasu Chinese miyam na Taiwan bu kaidong dasu thadok pa leite mapa mapu sadanawda saksu saksa yuthak amade amatto oi balai semlon ge manung da leiminarakpa kaina ba khaidok na ba yadaba lamdam amane China amato oina punna hingminana ba one China principle haiba Chinese nat amade leisemlon gi oiba fidam asi malem pumbana ikai khumnaba fidam amane masigi leisemlon gi oiba fidam ase thugaiduna Chinese purup macen thugaiduna sananaba US ke laisem pomit ase miyoiba khunai marakta amaga khana handuna khaidokna halaga makhoi khaktangi oiba laisem lon gi oiba khudong chaba lawna bohona ba khongthang ne makhoi khaktagi oiba laisem lon na malem gi ningtam balaibak singbu lakthuduna thamba yanana ba amade US ne Asia Pacific lamdam maru oiba Taiwan Strait ta makhoina control tauba military power base ama matam supagi oina thamna bohona ba laisem pomit ne Asia Pacific lamdambu tangdu laita handana ba lawrakpa khongthang ni haina lawwe miyoi ba khunai bu nungsi chanana tangdu laita na chawkharan ba pamjaba US ke miyam na su Pelosi gi khongthang asi phongna condemn tawbi gadabane US Speaker Pelosi gi Taiwan khongchat adu akan bambong da Sorepa na condemn tawre US khaktanatana to palaibak sing na su one China principle asi ikai khumna pham thoi haina Sorepa na phongdorokle China na lan gi damak sem sagani haikraba matung tarakpadang Taiwan na military exercise pangthokre China na lan gi damak makhata na sem sagani hairubadage Taiwan na military exercise pangthokpa hokre haina official report amagi matung ina phongdokle haukiba sayol da US ki House Speaker Nancy Pelosi na Taiwan da khongchat pangthokraba matung tarakpada China na Taiwan gi akoibada khwaidagi chawna military exercise pangthoktuna self rule oidiba Taiwan bu China na sakti sizinaduna lauksin gani haina kihanbagi thong chatharakraba matung tarakpada Taiwan na ngarang atopa live fire exercise ama pangthokhe Taiwan adi China bu Pelosi gi khongchat aduna maram oidaga China na military gi exercise pangthokliba du Taiwan da landa sinba yanaba rehearsal tawbani haidivane Taiwan gi 8 Army Corps gi spokesman oidiba lawaiji na phongdokhibada ngarang ayuk makhoi gi force na China na landarakpadagi ngakthokna ba sem saboina hawitzer amadi target flare na chingba kapkhe Taiwan gi kha khamthengba position ama oiriba pingtungda ngarang ayuk pung 9 ge minute 30 taba matamdagi exercise adu pangthokpa hokhibaga loinana pung amarom chupna chathaki haire samudra khongbalda artillery sing adu pareng sana khilaga lanmi singna samudra tamna hawitzer kapkhe leibak pokpa numitta masiga chap manaba mawongda pingtungda military exercise pangthokrabane masida lanmi cha kayana saruk yaki haina military gi maikaidagi phongdokhe Taiwan adi makhoina pangthokliba military exercise asi kaya maru oiba oina laukhide maramde
ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯦꯗ꯭ꯌꯨꯜ ꯇꯧꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯆꯥꯏꯅꯥꯅ ꯋꯥꯔ ꯒꯦꯝ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯒꯣꯜ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕ ꯒꯣꯜꯅ ꯑꯥꯔꯇꯤꯂꯔꯤꯒꯤ ꯄ꯭ꯔꯣꯄꯔ ꯀꯟꯗꯤꯁꯟ ꯑꯗꯨ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ꯭ꯔꯥ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯦꯡꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯒꯤ ꯐꯜ ꯑꯗꯨ ꯐꯪꯕ꯭ꯔꯥ ꯌꯦꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤꯅ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯍꯧꯅꯅ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯆꯥꯏꯅꯥꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯂꯣꯏꯁꯤꯟꯕ ꯇꯥꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯐꯣꯡꯈꯤꯕ ꯆꯥꯏꯅꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯏꯠ ꯄꯦꯄꯔ ꯑꯃꯗ ꯆꯥꯏꯅꯥ ꯇꯥꯏꯋꯥꯟ ꯑꯦꯐꯤꯌꯔꯁ ꯑꯣꯐꯤꯁꯅ ꯍꯥꯏꯈꯤꯕꯗ ꯕꯩꯖꯤꯡꯅ ꯇꯥꯏꯋꯥꯟꯒꯤ ꯃꯥꯌꯣꯛꯇ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯐꯝ ꯊꯥꯗꯣꯛꯄ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕ ꯃꯇꯥꯡ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯏꯋꯥꯟꯒ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫